GWALTABI da THOKKHIBA THOUDOK ADUGA MARI LEINANA LAMLONG da KEITHEL PHAMBI AMADI KHURAI MAIKEI TONGAN-TONGANBA Meira Paibi Ima Ibel Shingna Imphal is District DC Office Complex da Thomjinnaba Hotnakhre DC Office Singda Kokomina Thomjinnaba Thokkiba gi matung inna ngasi nungthil pung anirom tarakpa duaida LAMLONG KEITHEL dagi masing yamnaba nupi singna Imphal is District DC Office tamna khongchit ama lakhe public agitation and demand of apology from Governor insulting Manipur integrity haiba banner amate play card kaya paiduna lakhiba miyamgi khongchit adu porongpat traffic island manakta masing yamnaba central amsong state force ke personal kaya na thatlaga thamke khongchat adu athingba pirakpadagi security force amate khongjang loi anigi marakta ngaihak muknaba thokhe tungda nagalanigi marakta wari sanaraba matung khongjang loi khara khangatuna DC ga unaba changke Imphal is district DC ga unaba da saruk yakibi khongjang loi amana phongdorakpada Manipur gi oriba pibam amade hojek thoklepa issue asigi matangda angamba thodang logani haiba wafam DC na thamlakhe aikoi gi MAIKEI dege governor na state asigi damak chapchana thabak tarakna ba khanghalamkhe maduna trabadi miyam na chapchana thengnagani haina DC da paudamkhe karigumba Manipur gi damak chapcha ba thodang governor na loba ngamloidaba oirabade governor hanbi crow center na tawrakli ba thabak thoram sing aikoi na pamde haiba wafam so governor da yohanna ba DC da takshilamkhe maduda DC na Ima Ibel Shingna awaba khangge masida DC na angamba thodang loge haiba wafam so phongdorakhe haina mahat makata ke Manipur gi laiba awaba dagi laiba mayam Manipur mutata yaroi haiba madam na chapchana risk lobirani lobje lobirani haina takpirai adubo oikoina so governor na thama katang panbo oraso ngasi thampai bungam dadana laiba minister hupfuje MLA minister hupfuje moidagi hena phajana thabak tawba ngambo oibira u natragadi parjamyang wi chapchaba reaction phangakani machu nungaina phamle loi ngamdaba taragadi Manipur dagi go back ma hanbi go atopa change sogre natraga koi ngamba sakti ngasi central government na tawri thawongse yaningde haidana so magi governor da khangan bio haidana koi DC madam na simak risk lobiraga ngamnaba ai ngangna chage ai han chage Ima Ibel Shingna awaba kudima ai ujare mase ai chichi udana pizarage haidana habirak badage koi hoji mayam chingse yaraga koi thominarapani